ꯃꯛꯇꯗ ꯁꯦꯁꯝ NS ꯋꯥꯔꯜꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯔꯅꯤꯀꯣ. ꯑꯗꯣ ꯑꯩꯁꯤ ꯏꯗꯨꯀꯦꯁꯅꯤꯁꯇꯤ ꯅꯠꯇꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯈꯨꯟꯗꯥ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯛꯐ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2025 ꯀꯣ, ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ. ꯃꯅꯤꯄꯨꯔꯗ ꯂꯩ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯥꯏꯔꯤꯕ ꯕꯤꯜꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯎꯕꯤꯔꯝꯃꯅꯤꯀꯣ. ꯑꯗꯣ ꯍꯥꯏꯔꯤꯕ ꯕꯤꯜꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯤꯁꯤ. ꯑꯩ ꯌꯥꯝꯅ ꯈꯪꯗꯅ ꯌꯥꯝ ꯍꯩꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯤꯜꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯅ ꯄꯤꯔꯤꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕꯗ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ. ꯑꯗꯨꯒ ꯑꯩ ꯁꯦꯝꯖꯕꯅꯤ. ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯛꯄ ꯌꯥꯏ. ꯃꯁꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯑꯩ ꯌꯥꯝꯅ ꯈꯪꯗꯅ ꯍꯩꯗꯅ ꯁꯦꯝꯖꯕ ꯅꯠꯇꯦ. ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯈꯔ ꯑꯣꯏꯅꯕ, ꯑꯩ ꯏꯁꯥꯁꯨ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯎꯏ. ꯚꯤꯗꯤꯑꯣꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯛ ꯃꯦꯟ ꯍꯥꯏꯗꯨꯅ SKTVꯒꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯃꯥꯅ ꯍꯦꯛ ꯑꯩꯈꯣꯏ ꯏꯄꯤꯁꯣꯠ ꯅꯥꯏꯔꯒ ꯇꯧꯕ ꯊꯧꯔꯝ ꯑꯃꯅꯤ. ꯃꯗꯨꯗ ꯔꯤꯁꯦꯟꯠꯂꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯛꯐ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2025ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯄꯥꯡꯒꯟ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯒ ꯋꯥꯍꯪ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏꯕꯗꯨ ꯏꯄꯦꯟ ꯑꯣꯏꯗꯕ, ꯍꯥꯏꯔꯤꯕ ꯕꯤꯜꯁꯤꯒꯤ ꯃꯇꯥꯡꯗ ꯏꯈꯪ ꯈꯪꯗꯕ ꯑꯣꯏꯕꯀꯣ, ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯒꯁꯨ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯆꯍꯤ 53 ꯁꯨꯔꯕ, 53ꯒꯤ ꯃꯈꯥꯗ ꯂꯩꯕ, 53ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ, ꯏꯃꯥ ꯏꯕꯦꯟ, ꯏꯆꯦ ꯏꯆꯟꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯕꯤꯜꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯞ ꯈꯪꯉꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯈꯔ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯕꯗ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯀꯣ. ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯛꯐ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯀꯣ. ꯋꯥꯛꯐ ꯍꯥꯏꯕꯁꯤ ꯏꯁꯂꯥꯃꯤꯛ ꯂꯣꯒꯤ ꯑꯣꯏꯕ ꯀꯟꯁꯦꯞ ꯑꯃꯅꯤ. ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯁꯤ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯑꯣꯏꯕ ꯄꯔꯄꯁꯇ ꯁꯤꯖꯤꯟꯅꯅꯕ, ꯑꯗꯨꯒ ꯆꯦꯔꯤꯇꯦꯕꯜ ꯑꯣꯏꯕ ꯄꯔꯄꯁꯇ, ꯍꯥꯏꯕꯗꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯆꯥꯎꯈꯠꯅꯅꯕ, ꯁꯤꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕ ꯀꯠꯊꯣꯛꯈ꯭ꯔꯕ ꯄꯣꯠ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯋꯥꯛꯐ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕꯀꯣ. ꯑꯗꯨꯒ ꯀꯠꯊꯣꯛꯏꯕ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯀꯤꯐ ꯍꯥꯏꯔꯒ ꯈꯪꯅꯩ. ꯑꯗꯨꯒ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ, ꯃꯁꯤ ꯑꯃꯨꯛ ꯍꯜꯂꯒ ꯀꯠꯊꯣꯛꯏꯕ ꯃꯤꯗꯨꯅ ꯂꯧꯁꯤꯟꯕ ꯌꯥꯗꯦ. ꯑꯃꯨꯛꯇꯪ ꯀꯠꯊꯣꯛꯈ꯭ꯔꯕꯗꯤ ꯃꯗꯨ ꯑꯜꯂꯥꯍꯒꯤ ꯑꯣꯏꯈ꯭ꯔꯦ, ꯃꯗꯨ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯂꯩꯈ꯭ꯔꯦ. ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯂꯧꯁꯤꯟꯕ ꯌꯥꯔꯔꯣꯏ. ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯀꯩꯒꯨꯝꯕ ꯏꯁꯇꯦꯠꯀꯤ ꯑꯣꯏꯔꯒꯅ ꯏꯁꯇꯦꯠ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯂꯩꯔꯅꯤ. ꯑꯗꯨꯒ ꯏꯁꯇꯦꯠ ꯋꯥꯛꯐ ꯕꯣꯔꯗꯅ ꯍꯥꯏꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯕꯨ ꯁꯥꯒꯦꯔꯥ, ꯍꯣꯝꯂꯦꯁ ꯁꯦꯟꯇꯔꯕꯨ ꯁꯥꯒꯦꯔꯥ, ꯃꯁꯖꯤꯠꯄꯨ ꯁꯥꯒꯦꯔꯥ, ꯃꯣꯛꯁꯄꯨ ꯁꯥꯒꯦꯔꯥ ꯀꯣ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯂꯤꯖꯤꯌꯁ ꯄꯔꯄꯁꯇ ꯑꯣꯔ ꯆꯦꯔꯤꯇꯦꯕꯜ ꯄꯔꯄꯁꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯟꯁ ꯀꯠꯊꯣꯛꯈ꯭ꯔꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯦꯡꯁꯤꯟꯅꯅꯕ ꯏꯁꯇꯦꯠ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯃꯤ ꯑꯃ ꯂꯩꯒꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯃꯨꯇꯋꯥꯂꯤ ꯍꯥꯏꯅ ꯈꯪꯅꯩ. ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯁꯇꯦꯠ ꯋꯥꯛꯐ ꯕꯣꯔꯗꯅ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯃꯥꯜꯂꯤ. ꯃꯥꯒꯤ ꯃꯊꯧꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯕ, ꯉꯥꯛꯁꯦꯟꯕ, ꯃꯗꯨꯕꯨ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕ ꯀꯣ, ꯃꯁꯤ ꯃꯥꯒꯤ ꯃꯊꯧꯅꯤ. ꯑꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ, ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ, ꯃꯥꯒꯤ ꯔꯤꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯏꯁꯇꯦꯠ ꯋꯥꯛꯐ ꯕꯣꯔꯗꯇ ꯃꯥꯅ
report tꯧꯒꯅꯦꯕ ꯑꯗꯨ any time ꯑꯩꯈꯣꯏꯒꯤ workꯄꯒꯤ propertiesꯗ ꯀꯔꯤꯒꯨꯝꯕ controversy ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯕ ꯂꯝꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ work tribunal ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨ ꯃꯈꯣꯏꯅ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯇꯧꯒꯅꯦꯕꯀꯣ ꯁꯤꯅꯤ ꯑꯍꯥꯟꯕꯗ workꯐꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ workꯐ act 1995ꯒꯤ ꯃꯈꯥꯗ ꯂꯩꯕ provision ꯉꯥꯛꯇꯅꯦꯕ ꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯗꯨ ꯃꯁꯤ ꯀꯩꯗꯧꯕ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯑꯦ workꯐ amendment bill 2024ꯗ ꯃꯣꯏꯅ recommendation ꯑꯩꯅ ꯁꯨꯝ ꯈꯟꯕꯗ 25ꯃꯨꯛ ꯃꯣꯏꯅ ꯄꯤꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯏꯟ 4 ꯑꯃ ꯃꯌꯥꯝꯅ controversy ꯑꯣꯏ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯉꯁꯥꯏ ꯍꯥꯏꯕꯗ ꯄꯣꯏꯟ ꯑꯃ ꯆꯤꯊꯍꯧꯔꯦ ꯃꯨꯇꯋꯥꯂꯤꯒꯤ ꯃꯥꯒꯤ ꯃꯊꯧꯁꯤꯡ ꯉꯁꯥꯏ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ work property ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯕ ꯆꯥꯎꯈꯠꯅꯕ ꯇꯧꯕ ꯁꯤꯒꯤ ꯃꯊꯛꯇꯀꯣ ꯃꯨꯇꯋꯥꯂꯤꯅ workꯄꯒꯤ propertyꯁꯤ ꯌꯣꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ individual person ꯑꯃꯒꯤ ꯃꯤꯡꯗ private ꯃꯤ ꯑꯃꯒꯤ ꯃꯤꯡꯗ transfer ꯇꯧꯕꯁꯨ ꯌꯥꯗꯦꯕꯀꯣ ꯃꯁꯤꯃꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯅꯧꯕ ꯂꯥꯛꯄ ꯑꯦꯛꯁꯦ ꯃꯁꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯂꯣꯛ ꯁꯚꯥꯗ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯒꯣꯚꯔꯟꯃꯦꯟꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯀꯟꯁꯦꯟꯁꯨ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯛ ꯑꯣꯟꯈ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ work for state of boardꯁꯤ 30+ ꯍꯦꯟꯅ ꯂꯩ ꯀꯣ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯂꯦꯚꯦꯜꯗꯁꯨ ꯂꯩ ꯁꯦꯟꯇ꯭ꯔꯦꯜ ꯂꯦꯚꯦꯜꯗꯁꯨ ꯂꯩ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ work for council ꯍꯥꯏꯅ ꯈꯪꯅꯩ ꯁ꯭ꯇꯦꯠꯀꯤ work for boardꯇ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯟꯒꯅꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏ ꯑꯦꯛ ꯑꯣꯟꯈ꯭ꯔꯕ work for act 2025 ꯃꯁꯤꯗ controversy ꯑꯣꯏꯔꯤꯕ ꯄꯣꯏꯟꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯌꯥꯔꯝꯕ ꯍꯧꯖꯤꯛꯅ ꯌꯥꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ work for ꯇꯧꯕꯁꯤ ꯑꯦꯅꯤ ꯅꯟ ꯃꯨꯁꯂꯤꯝ ꯑꯃꯅ ꯇꯧꯕ ꯌꯥꯔꯝꯃꯦꯕ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯖꯦꯟ ꯑꯣꯏꯒꯦꯔꯥ ꯁꯤꯈ ꯑꯣꯏꯒꯦꯔꯥ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯒꯦꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ work for ꯇꯧꯔꯝꯕ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯕꯤꯜꯁꯤꯒꯤ ꯃꯈꯥꯗ ꯃꯁꯤ ꯌꯥꯗ꯭ꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ work for ꯇꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯥꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 5ꯗꯤ ꯍꯥꯏꯔꯤꯕ ꯏꯁꯂꯥꯝꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯑꯦꯅꯤ property ꯑꯣꯏꯒꯦꯔꯥ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯒꯦꯔꯥ ꯃꯥꯁꯨ work for ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯔꯥꯏꯠ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ work for user ꯍꯥꯏꯅ work by user ꯍꯥꯏꯕ ꯃꯁꯤ 1995 ꯑꯦꯛꯇꯨꯒꯤ ꯄ꯭ꯔꯣꯕꯤꯖꯟꯗ ꯌꯥꯎꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ work for by user ꯍꯥꯏꯕꯁꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯕꯤꯜꯁꯤꯗ ꯄꯨꯔꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯒ ꯂꯥꯛꯑꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯕꯔꯁꯇꯥꯟꯕꯨ ꯑꯣꯏꯒꯦꯔꯥ ꯃꯁꯖꯤꯠꯄꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯒ ꯂꯥꯛꯑꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯂꯝꯗꯨꯒꯤ ꯃꯐꯝꯗꯨꯒꯤ proper documentation verify tꯧꯗ꯭ꯔꯕ ꯑꯗꯨꯒ any work for property listꯀꯤ ꯃꯈꯥꯗ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ work for propertyꯒꯤ ꯃꯈꯥꯗ ꯆꯜꯂꯔꯣꯏꯕ ꯑꯗꯣ ꯍꯥꯟꯅꯒꯤ act 1995ꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯗꯨ work for propertyꯗ ꯂꯩꯌꯦꯕ ꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯕꯤꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯖꯒꯥ ꯑꯃ ꯑꯩꯈꯣꯏꯅ ꯃꯁꯖꯤꯠ ꯑꯣꯏꯒꯦꯔꯥ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯒ ꯂꯥꯛꯑꯒꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯤ proper documentation ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯐꯝꯗꯨ ꯁꯔꯀꯥꯔꯅ work for property listꯇꯒꯤ ꯂꯧꯊꯣꯛꯑꯒ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯂꯝꯅꯤ ꯍꯥꯏꯅ ꯃꯣꯏ ꯂꯧꯊꯣꯛꯈ꯭ꯔꯒꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯄꯣꯠꯁꯤꯅ ꯌꯥꯝꯅ controversy ꯑꯣꯏꯔꯤꯁꯤ ꯃꯁꯤ ꯍꯥꯟꯅꯗꯤ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯦꯛꯁꯤꯗ ꯌꯥꯗ꯭ꯔꯦ ꯑꯍꯨꯝꯁꯨꯕꯗ government land amendment ꯍꯥꯏꯌꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯍꯣꯜ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ workꯄꯒꯤ propertyꯗ dispute ꯑꯣꯏꯕ ꯂꯝ ꯀꯌꯥꯃꯨꯛ ꯂꯩ ꯀꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ workꯄꯒꯤ propertyꯅꯤ ꯍꯥꯏꯅ work for boardꯅ claim ꯇꯧꯔ ꯂꯩꯕ ꯃꯁꯤ workꯄꯒꯤ propertiesꯅꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄꯅꯗꯤ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯔꯚꯦ ꯇꯧꯔꯅꯤ ꯑꯗꯨꯒ registration check ꯇꯧꯔꯅꯤ ꯃꯗꯨ ꯁꯔꯚꯦ ꯇꯧꯕꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯂꯤꯁꯇ
ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯔꯚꯦ ꯇꯧꯔꯅꯤ ꯑꯗꯨ ꯁꯔꯚꯦ ꯇꯧꯕꯒꯤ ꯑꯌꯥꯕꯗꯣ ꯍꯧꯖꯤꯛ ꯄꯤꯔꯦ ꯕꯤꯜꯁꯤꯗ ꯑꯗꯨ ꯁꯔꯚꯦ ꯇꯧꯔꯒ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯄ꯭ꯔꯣꯄꯔ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯗꯣ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯋꯛꯐ ꯕꯣꯔꯗꯅ ꯃꯗꯨ ꯋꯛꯐꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯆꯦꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯗꯣ ꯎꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯁꯤꯜꯂꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯝ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯁꯦꯝꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯇꯣꯞꯄ ꯄꯣꯏꯟꯗ ꯍꯥꯟꯅꯒꯤ ꯋꯛꯐ ꯑꯦꯛ 1995ꯁꯦ ꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯃꯁꯤ ꯌꯦꯡꯁꯤꯟꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯁꯅꯔ ꯁꯔꯚꯦ ꯀꯃꯤꯁꯅꯔ ꯍꯥꯏꯅ ꯑꯃ ꯂꯩꯒꯅꯤꯀꯣ ꯃꯣꯏꯒꯤ ꯋꯛꯐ ꯕꯣꯔꯗꯅ ꯈꯟꯕ ꯃꯥꯒꯤ ꯃꯊꯧꯁꯤ ꯑꯩꯈꯣꯏꯒꯤ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯃꯌꯥꯝꯁꯤ ꯋꯛꯐꯒꯤ ꯂꯤꯁ ꯑꯃ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯃꯌꯥꯝꯁꯤꯒꯤ ꯂꯤꯁ ꯁꯦꯝꯕ ꯁꯔꯚꯦ ꯇꯧꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯁꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯒꯅꯦꯕꯀꯣ ꯑꯗꯩ ꯋꯛꯐ ꯕꯣꯔꯗꯇ ꯃꯥꯅ ꯊꯥꯒꯠꯂꯅꯦꯕ ꯂꯤꯁꯁꯤ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯒꯦꯖꯦꯇꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯑꯒ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯂꯤꯁꯁꯦ ꯊꯣꯛꯀꯗꯕꯅꯦꯕ ꯑꯗꯨ ꯊꯣꯛꯑ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯅ ꯋꯛꯐ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯂꯤꯁꯇ ꯌꯥꯎꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯗ ꯃꯁꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯟꯅꯤ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯤ ꯃꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯄꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯤ ꯀ꯭ꯂꯦꯝ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯋꯛꯐꯒꯤ ꯄꯣꯠ ꯅꯠꯇꯦ ꯑꯣꯔ ꯃꯁꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯂꯝꯅꯤ ꯃꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗ ꯑꯣꯏꯈ꯭ꯔꯒꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯅꯧꯕ ꯕꯤꯜꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯧꯕ ꯑꯦꯛꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯑꯦꯛ 2025ꯒꯤ ꯑꯦꯛꯁꯤꯗ ꯁꯤꯒꯤ ꯁꯔꯚꯦ ꯀꯃꯤꯁꯅꯔꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯁꯔꯀꯥꯔꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯁꯔꯀꯥꯔꯒꯤ ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯁꯔꯚꯦ ꯇꯧꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯇꯧꯔꯅꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯁꯅꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇꯨꯅꯀꯣ DC-ꯗꯨꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯔꯤꯄꯣꯔꯠꯁꯦ ꯀꯥꯏ ꯇꯧꯔꯅꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯀꯔꯝꯕꯅꯣ ꯀꯔꯝꯕ ꯅꯠꯇꯕꯅꯣ ꯍꯥꯏꯕꯗꯨ ꯃꯣꯏꯅ ꯂꯤꯁꯇꯨ ꯁꯦꯝꯃꯅꯦꯕ ꯃꯁꯤꯁꯨ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯂꯥꯝ ꯆꯠꯆꯕ ꯃꯨꯁꯂꯤꯝꯁꯤꯡꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯌꯥꯎꯔꯛꯑꯦ ꯁꯔꯀꯥꯔꯒꯤ ꯈꯨꯠ ꯊꯤꯟꯖꯜꯂꯛꯑꯦ ꯍꯥꯟꯅ ꯈꯨꯗꯝ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯑꯣꯇꯣꯅꯣꯃꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯃꯈꯥꯗꯕ ꯄꯣꯏꯟꯗ ꯁ꯭ꯇꯦꯠ ꯋꯛꯐ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯋꯛꯐ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯗ 2 ꯅꯟ ꯃꯨꯁꯂꯤꯝ ꯃꯦꯝꯕꯔ ꯑꯅꯤ ꯀꯝꯄꯜꯁꯔꯤ ꯌꯥꯎꯔꯅꯤ ꯑꯗꯨꯒ 2 ꯋꯨꯃꯦꯟ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯅꯦꯕ ꯍꯥꯟꯅꯗꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯒꯦꯔꯥ ꯁꯦꯟꯇꯔꯒꯤ ꯑꯣꯏꯒꯦꯔꯥ ꯄꯨꯝꯅꯃꯛ ꯃꯨꯁꯂꯤꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯦꯛꯁꯤꯗ ꯅꯟ ꯃꯨꯁꯂꯤꯝ ꯑꯅꯤ ꯑꯃ ꯍꯥꯞꯆꯜꯂꯛꯑꯦꯀꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯋꯛꯐꯒꯤ ꯆꯌꯦꯠꯅꯕ ꯋꯛꯐꯒꯤ ꯂꯟ ꯊꯨꯝꯒꯤ ꯆꯌꯦꯠꯅꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯛꯐ ꯇ꯭ꯔꯤꯕꯨꯅꯦꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯤꯝ ꯑꯃ ꯂꯩꯒꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯆꯥꯔ ꯇꯧꯒꯅꯦꯕ ꯋꯛꯐ ꯇ꯭ꯔꯤꯕꯨꯅꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯣꯂꯔ ꯑꯩꯈꯣꯏ ꯏꯁꯂꯥꯝꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯏꯁꯂꯥꯃꯤꯛ ꯂꯣꯁꯤꯕꯨ ꯐꯖꯅ ꯈꯪꯉꯕ ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯁꯤ ꯌꯥꯎꯒꯅꯦꯕꯀꯣ ꯃꯣꯏꯅ ꯕꯤꯆꯥꯔ ꯇꯧꯒꯅꯤ ꯃꯣꯏꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯁꯦ ꯃꯁꯤꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯑꯣꯏꯒꯅꯦꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯔꯠꯇ ꯆꯠꯂꯒ ꯑꯦꯅꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯋꯛꯐ ꯇ꯭ꯔꯤꯕꯨꯅꯦꯜꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯣꯂꯔ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯐꯣꯔꯃꯔ ꯗꯤꯁꯇ꯭ꯔꯤꯛ ꯖꯖ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟ ꯑꯣꯔ ꯐꯣꯔꯃꯔ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯗ ꯃꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯅꯦꯕꯀꯣ ꯃꯣꯏꯅ ꯗꯤꯁꯤꯖꯟ ꯂꯦꯞꯄꯅꯤ ꯃꯈꯣꯏꯒꯤ ꯗꯤꯁꯤꯖꯟꯁꯤ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯇꯥꯔꯒꯗꯤ 90 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯍꯥꯏ ꯀꯣꯔꯠꯇ ꯑꯩꯈꯣꯏꯅ ꯋꯥꯀꯠꯄ ꯌꯥꯏꯑꯕ ꯍꯥꯏꯔꯤꯕ ꯄꯣꯏꯟ ꯈꯔꯁꯤꯅꯦꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯦꯛꯁꯤꯗ ꯌꯥꯝ ꯐꯖꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯣꯏꯔꯤꯁꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯡ ꯑꯁꯤꯅ ꯐꯨꯜ ꯄꯋꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯣꯔ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯗ ꯄꯨꯂꯞ ꯁꯤꯟꯅꯈ꯭ꯔꯦꯕ ꯋꯛꯐꯒꯤ ꯃꯈꯨꯠꯇ ꯂꯩ ꯋꯛꯐ ꯕꯣꯔꯗꯀꯤ ꯑꯣꯔ ꯁꯦꯟꯇ꯭ꯔꯦꯜ ꯋꯛꯐ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯨꯠꯇ ꯑꯣꯔ ꯁ꯭ꯇꯦꯠ ꯋꯛꯐ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯨꯠꯇ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯩꯇ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯉꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯕꯨ ꯑꯣꯏꯒꯦꯔꯥ
ꯃꯌꯥꯝꯁꯤ ꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯣꯔ ꯂꯟ ꯊꯨꯝꯒꯤ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯑꯗꯨꯒ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯆꯦꯔꯤꯇꯦꯕꯜꯕꯨ ꯑꯣꯏꯒꯦꯔꯥ ꯔꯤꯂꯤꯖꯤꯌꯁ ꯄꯔꯄꯁꯄꯨ ꯑꯣꯏꯒꯦꯔꯥ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟꯒꯤ ꯃꯤꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯁꯦ ꯃꯁꯤ ꯌꯥꯔꯣꯏꯅ ꯃꯌꯥꯝꯁꯤ ꯌꯥꯝ ꯀꯟꯅ ꯂꯦꯞꯄꯦ ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤ ꯔꯤꯄꯤꯜ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯀꯣ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤ ꯔꯤꯄꯤꯜ ꯇꯧꯕ ꯍꯥꯟꯅꯒꯤ ꯋꯥꯛ ꯐꯣꯔ ꯑꯦꯛ 1995ꯀꯤ ꯄ꯭ꯔꯣꯕꯤꯖꯟ ꯃꯌꯥꯝꯗꯣ ꯆꯠꯅꯕ ꯀꯣ ꯃꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯉꯝꯃꯅꯤ ꯀꯣ ꯑꯩ ꯌꯥꯝ ꯍꯩꯗꯅꯁꯨ ꯁꯦꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯉꯥꯡꯈ꯭ꯔꯤꯕ ꯈꯔ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯕ꯭ꯂꯣꯛ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯈꯔ ꯀꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤꯁꯨ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯩꯒꯤꯁꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯋꯥꯛ ꯐꯣꯔ ꯑꯦꯛ 2025ꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ